ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯏꯆꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯗꯣꯝꯒꯤ ꯑꯣꯐꯤꯁꯇ ꯀꯧꯕꯤꯔꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯌꯥꯝꯅ ꯇꯝꯊꯤꯕꯀꯣ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯃ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯈꯤꯕꯁꯤ ꯇꯁꯦꯡꯅꯃꯛ ꯏꯃꯥꯁꯤꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟꯇ ꯃꯤꯐꯝꯗ ꯄꯨꯊꯣꯔꯛꯄ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯁꯤ ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 3ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯗ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯁꯤꯖꯤꯟꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅꯁꯨ ꯀꯟꯗꯦꯝ ꯇꯧꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯃꯁꯤ ꯁꯥꯗ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯃꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯆꯩ ꯂꯣꯏꯅꯅ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯩꯈꯣꯏ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯗ꯭ꯔꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯃꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯩ ꯊꯥꯕꯤꯈ꯭ꯔꯕꯁꯤꯗꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯗ꯭ꯔꯒ ꯉꯁꯤ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯔꯂꯥꯃꯦꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯊꯤꯗꯣꯛꯑꯒ ꯏꯃꯥꯁꯤꯡꯅ ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯛꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯗꯨ ꯄꯤꯅꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯔꯝꯒꯅꯤ ꯂꯣꯏꯅꯅ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯈꯨꯟꯅꯥꯏꯁꯦ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯃꯃꯥꯁꯤꯡꯕꯨ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯌꯦꯃꯧꯅꯕ ꯃꯩꯇꯩꯁꯤꯡꯗꯗꯤ ꯌꯥꯝꯅ ꯌꯦꯃꯧꯅꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯍꯩꯗꯕ ꯊꯧꯗꯣꯛꯇꯨꯗ ꯊꯣꯛꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯔꯝꯆꯠ ꯆꯠꯄꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯁꯤꯡꯅ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅꯁꯨ ꯉꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 30ꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 30ꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯄꯤꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯅꯅꯕꯒꯤ ꯂꯝꯕꯦꯟꯗ ꯃꯣꯏꯔꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯄꯥꯟꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯗ ꯏꯃꯥꯁꯤꯡꯗ ꯆꯩꯅ ꯀꯟꯗꯅ ꯊꯥꯔꯣ ꯑꯣꯟꯗꯅ ꯏꯃꯥꯁꯤꯡꯕꯨ ꯂꯥꯛꯅꯈꯤꯕ ꯏꯃꯥꯁꯤꯡꯗ ꯐꯨꯈꯤꯕ ꯍꯤꯡꯁꯥ ꯌꯩꯇꯕꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯃꯠꯇꯅ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯄꯥꯔꯂꯥꯃꯦꯟꯇ ꯄꯨꯈꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯌꯥꯝꯅ ꯂꯧꯕ ꯑꯩꯈꯣꯏꯒ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯧꯅ ꯂꯨꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣই ꯃꯤꯠꯌꯦꯡ ꯑꯅꯤꯁꯨꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯇꯝꯊꯤꯕ ꯆꯠꯄ ꯊꯕꯛꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯃꯈꯣꯏꯗ ꯄꯤꯕ ꯌꯥꯕ ꯗꯟꯗꯤ ꯄꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏ ꯇꯝꯖꯔꯤ ꯌꯥꯔꯕ ꯑꯩꯒꯤ ꯏꯃꯤꯡ ꯂꯩꯕ ꯀꯧꯏ ꯑꯩꯒꯤ ꯐꯝꯅ ꯀꯪꯂꯥꯃꯩꯒꯤ ꯄꯔꯁꯦꯟꯅꯤ ꯑꯗꯨꯒ ꯄꯣꯛꯄꯣꯝꯒꯤꯅ ꯏꯃꯥꯅꯤ ꯏꯆꯥ ꯃꯌꯥꯝ ꯃꯃꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯏꯆꯥ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯌꯨꯝ 4,000-5,000 ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯦ ꯆꯥꯅ ꯊꯛꯅꯕ ꯈꯤꯇꯪ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯆꯪꯕ ꯉꯝꯗꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯒꯤ ꯃꯤꯁꯪ ꯆꯪꯕꯤꯕ ꯅꯠꯇꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯕꯔꯃꯥꯗ ꯑꯩꯈꯣই ꯍꯣꯝꯂꯦꯟ ꯇꯥꯟꯒꯦꯅ ꯆꯪꯉꯒꯁꯨ ꯕꯔꯃꯥꯒꯤ ꯑꯥꯔꯃꯤꯅ ꯕꯔꯃꯥꯒꯤ ꯂꯥꯟꯐꯝꯅ ꯇꯥꯟꯊꯣꯛꯄ ꯃꯤꯖꯣꯔꯥꯝꯗꯁꯨ ꯀꯩꯗꯧꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯌꯥ ꯇꯝꯌꯥꯗ ꯀꯔꯕꯥꯔ ꯑꯣꯏꯅ ꯀꯣꯐꯤ ꯊꯥꯔꯒ ꯁꯦꯟ ꯄꯥꯏꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥ ꯄꯨꯝꯅꯃꯛ ꯐꯣꯔꯦꯁꯇꯒꯤ ꯑꯁꯪ ꯑꯃꯥꯟ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯎꯆꯨꯝ ꯃꯁꯨꯝ ꯇꯥꯗ꯭ꯔꯕꯅꯤ ꯏꯁꯤꯡ ꯐꯪꯗꯗꯅ ꯏꯁꯤꯡ ꯇꯥꯗ꯭ꯔꯦ 4-5 ꯐꯥꯎ ꯂꯩꯒꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯁꯤꯅ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯅꯕꯁꯦ
भारत सरकार की होम मिनिस्टर प्राइम मिनिस्टर होम मिनिस्टर था अमा फागदब नुमी हुंदी वालिङैदा मणिपुरदा थोरई कोइनम प्राइम मिनिस्टर ना इपानी होम मिनिस्टर ना इमानी अखोइगी मणिपुर तंदु लेताना हिंगनी अचुमरन थिगतिरने हराउरो अदु नुमी हुंदी मरिनी लेबदा अदुगुंबा भारत थुगाइगे मणिपुर थुगाइगे हाइबा नते मणिपुर से भारत की सिटीजन मोइदना हाइरिबे एमएलए निपान बीजेपी की ना टिकट पीरगा काबई वासक लवी मणिपुर कनी भारत कनी ना वासक लौदना बीजेपी की टिकट लौदना मंत्री पाइबदुना होमलैंड मणिपुर दगी अकोई तो खाई तागनी होमलैंड बियो हाइदना तालखी कुयेपी भारत दा माहई तो भारत सरकार वरफुन थोक्त्रा भारत थुगाई बने मणिपुर दा थुगाई बाइसे भारत एबा थुगाई से पृथ्वी मियाम नंगन रोइद्रा अदुगुंबा पृथ्वी की हौरे इबा अंगांग पुनम मांग दोइबा अदुगुंबा निशादो कोफी थादना तता कया कया रोड कया कया पुसनबा मतमदा करम फुरुपना मणिपुर दगी लागा पुसनकी भारत सरकार की लिस्ट लेत्रा करी एजेंटा लाई अदुगुंबा भारत पुसु तो खाइतागे हाइबा मणिपुर दगी होमलैंड तानगनी हाइबा से कोफी थाबा मणिपुर की सिया तजा कुंथोगा माइते यारिबा फुरुप से लोइसलो हाइदन भारत सरकार ने ऑर्डर तौबरा माइते फुरुप की कना यावी करम बजातीना सही तरह पुंसी द पोतीबा कोफी में यंगसे मणिपुर सरकार ना मणिपुर की माइते ना भारत मांगनी मणिपुर खक मांगदो दे हव पैसा सुमत लेररोय उसलिबा कोफी सी बार की मफम द साइरे हाइदन थिंगना बहोना रुपथा मरा लेजद्रब सिया तंजादा सुरग नोमग साजरबा वाद हिंजरबा उमंगवमंदा नोमग सुरग साजरबा माइतई कया यु मै थादो पिरे माइतई कया हापिरे माइतई कया नि उसे लोइजरबा छांगा लोइजरबा कुकीगा तेरा मेरती फोर्स मतेंग पांगनी हाइसिगन कया फारे फुले माइतई द नोमै कापसलगा येंगे ngasi फाउदा होम मिनिस्टर मसामक लापसी कापलेपते मई थाबलेपते येंग सपा होम मिनिस्टर न लागा अदुगुंबा खुकुगी मंत्री अनि हेलुकुतदा हापगा नो अनो अगो वाली सादर सपा मणिपुर थुगाइनी भारत थुगाइने हैबदो मणिपुर की अवाना तारी बदी यंगमदबा ngasi बाव था अहुम फागदो भावदा मणिपुर की कनामता वारी ब्रा कनामता हारी ब्रा दुपी ब्रा बखंगे माइते अब प्रूफ से भारत सरकार ना जंगलीदा ओबा बुआरी दगी लाई हातक दगी आई इरम मोरबा आई लमदम बिटोप मिरान सा ममा मपाना पोपदगी मागी कुदा लेता बम लेत्रबा दुगुंबा सा कुकी टेररिस्ट किन कुकी हाइबा इशाना लोंबा से भारत सरकार ना सोगलिसे भारत ना पैसा पाइरे है ना नुंगाई जबदवा मोहना मणिपुर की चिंग पोखोगा फॉरेस्ट की लम पोखोगा कोफी थारगा तता तता पुसम से भारत सरकार ने लोग यावरा क्वेश्चनी मणिपुर दनते भारत की सुबांगनी हाइदन होना रुबदा ngasi मणिपुर मैतैबु मणि भारत ने न येंगदबसे ngasi बाबुदा होम मिनिस्टर प्राइम मिनिस्टर वाहै मौमरोन थोक्तना हंगदना होम मिनिस्टर लाकने सु लाखिद्रे गाइदना लेरे अदुगा ngarang nahan thokba thokse apoi press media na asingba at kalima ta khangge aduga bharat ki prime minister na kainoda parliament da pukhakani haibasidi maitai ai ba purche sanga oina ubro maitai di minung silai nupi bu tha awang badai sai suna thami nupi ki damakta mamang da puthokpina mabadi भारत की प्राइम मिनिस्टर ने पुथोक्री गई पार्लियामेंट ने पुथोक्री ने पुथो अमदी मामा सिंगना मरान लेबा बुकी वगैरह मैतई पंगल वगैरह नगा वगैरह नुपी दा कायम सथरी बनुपा नुपी दो अचौ बच्चे रखती गनी मरजा मियाम पुथो अगा कंगे युमुदा मा सीमगी दनी पिरोइद्रा होजिक खता पार्लियामेंट ने पुथो पदा मणिपुर की ममा सिंह सिंह मक्ता नरंग पुथोपनी न खंगे
aduna koi mabu jumilali tadi pigani Manipur gising tamsi da isa isu ko na makapaga ana batawag narak yang ganda wah na punsilem basidi Bharat ki sarkar ki prime minister na home minister na Bharat roi na yendraba Manipuri se maite ma puru se apuri lai bak tibani prithibi miyam na uhanningi karigino tha ahum chuk na tum da chada nupi puna magsorok ta ima singna laiba Mapanda di tarak masipay na kukising imisang-isang nga may tayo purukmut na mo ko na minabahay ba siya Baraki Prime Minister, Home Minister Masi may tayo papurut siya Barat natraba Barat tugay ba ni Hayba Kamdraba maralay na ba kukitara Puyak pili matara mudan di pibat di ba siya Barat sarkar ni Home Minister, Prime Minister isang marahay ba siya prithibi miyam ng lao mo sa lani Manipugi MLA Mantri Mang Tangaga, project lady by MLA Mantri Nipusia, Pajamiang, the Mang Tangaga Puraga. Nasi Barat Nam Manipuru when he young Dabashe, my day of a Puruche Barat when he young Dabashe. I could Barakida Barat Tabra Haishare. Tibiniam the Hangani, I was there, Tabjarake Mawina, Haiba, Masigi, Paramenda, even Ministry, Nana Putopi Ramadi. Imagine Tonga Kangan Wadani, my day no pin and people. Wang na tamjaba masak magtani singda pokera tamda pokera musina nungona tamjaba magtani hawje utora abanina apoy tigatani imasina marangi matungin na tandi bigani aduna barat sarkar na di apoy se maite ba punche barat koy na yengre atopa mamama pa wari dagi de jara aba maite butan po aga bitok miransa Ni Sataraga Barat Nuaihan ba tumba buki terorist na masa manawi ang nahihinga banina ay koy Manipur gi imagine panjarage Manipur da ay basin siya ngak sa again kamagay po may siya dyan man yun ba